Manipur University Mamingtagi Mangaire Haina Feesok ki Maikeidagi Phongdorakli Mahiroi lubasigi Maikeidagi Thadorakpa cherol amada income ja lisingani ga kunga mangagi oina kumsi chahi lisingani kunga taruki chaliba thasida Department of Higher Education Ministry of Education the Government of India na phongba India Rankings 2025 National Institutional Ranking Framework ki matung inna Manipur University single list rank yamna nemlakpa asi laibak thibani Manipur ki oinasu laijariba university singi manungda university manga khaktangna all India ki oina aponba university lising tara mariga chamaga humfu humdoi ki manungda rank lising amagi manung chanba ngamlabasu hanadagi hantharakpa asina Manipur ki education system asibu fakatna bagidamak thawai yauna hona jariba mahiroi lub asidadi mi paiba pokhali awangba thaki mahai tamfam boriba university sing asida Ningthijana laigidaba academic atmosphere adu lainaba honabagi mahuta university singsigi makok thongba famnaiba singna corruption makon othokpa amasung laingakna khut thingjinba asina university singbu leikha tahalibani haibada haiman bathokloi khudam khara pijarabada Manipur University asida thabak lawbada pukchel singde haiduna Manipur University makok thongba miyoi singbu wantot ngapigani wanted laukthokhiba university manungda anirak vom pokhaikiba handaktasu mari leinaba singna khut thingjilaga Manipur University ekpu khungaunaba khakta natana university asigi ijetpu karisu oina khandana senior most professor the vice chancellor in charge ki firm pirakpagi mahuta matamasigi lenga ki thabak change achawa sang oige hairabadi Samnadaba Yadaba India ki organization amaga samnaba miyoi amabu VC in charge hablakiba amasung teaching and non-teaching staff contractor tikadar kharana professional ethics ki wangmada thabak tawba masada athoi napan kaduna university asibu sandanfam oina uriba asida suni haibada haiman batholoi asikhaga sunatana aikoi Manipur gi state university singda Makok thongba famnaiba sing asi Manipur lengangna bureaucrat officer sing hapchinbana administration ga civil administration ga anidu yenarakpadagi chayetnaba kaya thokpa asinasu lekha tanabagi machaka ma oheloi haningai leite laibak thibadi Manipur gi oina general line tamnabagi amakhakta ngairaba Dana Manjuri University asi all India gi oina yengnabada rank lising amagi manung fawwa Chanba ngamdaba asi laibak thibani amasung Manipur da head office oidna lairiba resource institute ama oina Institute of Bioresource and Sustainable Development tagyal pat asisu all India gi oina yengbada afaba resource institute singi manung chanba ngamdaba asisu laibak thibani sontaduna lairiba singsi manungda khitang safariba amana all India ki oina agriculture and allied sector ki field da yengnarubada khwaidigi faba university nifu khangatpada aikoi Manipur gi Central Agricultural University kauna kunmapan shuba rank da mafam kanba ngamba ase chokthuk chaningai ni loilena Manipur gi awang bathake mahai tamfam singsi all India gi oina yengnarubada afaba mahai tamfam amamam oiba ngamnaba mari lenaba singna thamoi shengna yengshin biduna amasung University singsigi makok thongba famnaiba singnasu pukchel sengna kathopaga loinana fagatna bohotna piu loinana Manipur University kharagi academic building block sing saba loishindana lairiba singsi loishin biduna amasung award pana pik thalaba infrastructure singasi yengshin biduna all India gi oina yengnarakpada aikoi Manipur University singkisu top chamagi manungda oirabasu chanba ngamnana ba hotnaminasi haina Feesokna appeal tawrakli